Hꯧꯖꯤꯛ ꯄꯨꯡ 4:30 ꯇꯥꯔꯦ. ꯅꯨꯡꯁꯥꯒꯤ ꯁꯥꯏꯅ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄꯁꯦ ꯌꯥꯝ ꯐꯖꯕꯒꯤ ꯅꯝꯅꯤꯡꯕꯩ. ꯃꯅꯥ ꯃꯁꯤꯡꯁꯨ ꯌꯥꯝ ꯐꯒꯠꯂꯦ. Nongpok thong chaste haraga nong taraktore na. Nong tara ꯑꯩꯈꯣꯏꯁꯦ ꯅꯣꯡ ꯇꯥꯔꯛꯄꯗꯒꯤ ꯍꯥꯏꯕꯗꯤ ꯅꯣꯡꯄꯣꯛ ꯇꯣꯔꯕꯥꯟꯗ ꯆꯠꯀꯗꯕ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯅꯣꯡꯃ ꯄꯥꯟꯕꯅꯤꯅ ꯕꯖꯥꯔꯁꯨ ꯊꯣꯡ ꯂꯣꯟꯗꯣꯏꯅꯦ ꯆꯠꯀꯦ ꯇꯧꯕꯁꯦ ꯅꯣꯡꯁꯦ ꯍꯥꯏꯕꯗꯤ ꯈꯔ ꯈꯔ ꯇꯥꯕ ꯍꯧꯔꯛꯑꯦ ꯁꯨꯃꯥꯏꯅ ꯀꯪꯂꯥꯄꯥꯠꯀꯤ ꯆꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯠ ꯒꯣꯚꯔꯅꯔꯒꯤ ꯃꯃꯥꯡꯒꯤ ꯂꯝꯕꯤ ꯂꯥꯟꯊꯣꯛꯄꯗꯨꯗ ꯑꯗꯩꯗꯤ ꯌꯥꯔꯔꯣꯏꯅ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯂꯥꯛꯑꯣꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯀꯪꯂꯥꯄꯥꯠ ꯀꯣꯏꯔꯒ ꯂꯥꯛꯑꯦ ꯋꯥꯛꯀꯤꯡꯕꯨꯗꯤ ꯑꯗꯨꯝ ꯐꯖꯅ ꯆꯠꯂꯛꯑꯦꯕ ꯑꯗꯨ ꯆꯠꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯩꯈꯣꯏꯁꯦ ꯕꯖꯥꯔꯒꯤ ꯃꯅꯨꯡꯗ ꯐꯥꯎꯖꯤꯜꯂꯒ ꯂꯥꯛꯑꯦꯕ ꯍꯥꯏꯕꯗꯤ ꯅꯣꯡ ꯆꯣꯠꯇꯅ ꯅꯣꯡꯗꯣ ꯀꯪꯍꯜꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯄꯥꯠ ꯈꯤꯇꯪ ꯍꯦꯟꯗꯣꯔꯛꯄ ꯀꯩꯅꯣ ꯕꯤꯇꯤ ꯔꯣꯗ ꯇꯥꯔꯛꯄꯗꯩꯗꯤ ꯅꯣꯡꯁꯦ ꯀꯪꯍꯜꯂꯛꯑꯕꯅꯦꯕ ꯁ꯭ꯋꯥꯏ ꯃꯇꯝꯁꯤꯗꯩꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯗꯨꯀꯥꯟꯒꯤ ꯃꯅꯨꯡꯗꯣ ꯐꯥꯎꯔꯒꯅꯦ ꯈꯪꯉꯕ꯭ꯔꯥ ꯏꯝꯐꯥꯜ ꯃꯥꯔꯀꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯐꯥꯎꯔꯒ ꯂꯥꯛꯇꯣꯏꯅꯦ ꯉꯁꯤꯗꯤ ꯅꯣꯡꯃ ꯄꯥꯟꯕꯒꯤꯁꯨ ꯑꯣꯏꯕꯒꯤ ꯊꯣꯡꯁꯦ ꯂꯣꯏ ꯂꯣꯜꯂꯦꯕꯀꯣ ꯑꯗꯨꯒ ꯃꯤꯁꯨ ꯆꯤꯟꯗ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯈ꯭ꯋꯥꯏ ꯐꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯦ. ꯌꯦꯡꯉꯣ ꯄꯣꯠꯐꯝꯒꯨꯝꯕꯁꯦ ꯑꯝꯇ ꯐꯝꯅꯗ꯭ꯔꯤꯁꯦ ꯑꯝꯇꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯇꯩꯗꯤ ꯑꯗꯨꯝ ꯈꯔ ꯐꯝꯕ ꯍꯧꯅꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯐꯝꯗ꯭ꯔ ꯇꯥꯔꯁꯨ 9ꯗꯒꯗꯤ ꯄꯤꯛ ꯊꯜꯂꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯃꯣꯏ ꯁꯨꯇꯤ ꯑꯣꯏꯕꯅꯤꯅ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏ ꯁꯨꯇꯤ ꯄꯤꯊꯣꯛꯄꯅꯦꯕ ꯁꯦꯡꯕ ꯅꯥꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯞ ꯃꯥꯔꯀꯦꯠꯁꯦ ꯂꯣꯏ ꯁꯦꯡꯗꯣꯏꯅꯦ ꯉꯁꯤ ꯏꯁꯤꯡꯒ ꯀꯩꯀꯩ ꯇꯧꯗꯅ ꯆꯥꯏꯗꯅ ꯈꯣꯠꯇꯅ ꯑꯗꯨꯒ ꯌꯥꯝꯅ ꯍꯥꯡꯃꯟꯕꯁꯤꯗ ꯌꯦꯡꯕꯁꯦ ꯍꯪꯒꯣꯏꯕ ꯑꯃꯁꯨ ꯄꯣꯛꯑꯦ ꯑꯗꯨꯕꯨ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯃꯣꯏ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯇꯨꯝꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯅꯨꯡꯁꯤꯗꯀꯣ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯄꯤꯕꯗꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯣꯏꯁꯦ ꯀꯥꯏꯅꯒ ꯑꯗꯣ ꯃꯣꯏ ꯑꯩꯈꯣꯏ ꯃꯥꯅ ꯌꯦꯡꯉꯨ ꯀꯥꯡꯈꯟ ꯊꯥꯔ ꯇꯨꯝꯃꯤꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝꯁꯦꯅ ꯍꯥꯏ ꯇꯨꯝ ꯂꯩꯔꯝꯃꯦ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯅ ꯈꯔ ꯐꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯂꯧꯐꯝ ꯑꯃ ꯂꯩ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯣꯏꯒꯤ ꯂꯩꯕꯗꯨꯅꯤꯀꯣ ꯀꯩꯊꯦꯜꯒꯤ ꯑꯗꯨꯅꯦ ꯑꯗꯣ ꯂꯥꯏꯗꯤ ꯂꯥꯞꯅꯗꯤ ꯈꯣꯏꯔꯝꯃꯦ ꯏꯔꯨꯖꯗꯕꯅꯤꯅ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯂꯧꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯁꯤꯗ ꯀꯥꯃꯅꯤ ꯀꯧꯕꯀꯣ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏꯅ ꯑꯗꯨꯝ ꯂꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯔꯒ ꯂꯥꯛꯑꯅꯨ ꯅꯣꯡ ꯇꯥꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯪꯒꯣꯝ ꯂꯧꯔꯛꯑꯒꯦꯅ ꯑꯩꯈꯣꯏꯁꯦ ꯁꯪꯒꯣꯝ ꯂꯧꯔꯒ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯣꯇꯣ ꯑꯃ ꯐꯥꯔꯛꯑꯒꯕꯀꯣ ꯏꯅꯛ ꯅꯛꯅ ꯑꯗꯨꯝ ꯅꯛꯄꯅꯤꯅ ꯑꯩꯈꯣꯏꯕꯨꯗꯤ ꯑꯣꯇꯣ ꯑꯃ ꯐꯥꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ. Hey, sangom di laut ni.